Miss Langlenthoi mahaki kanda phamduna haukraba ningsinglagoi khanba ngamdraba warising ado ningsinglaptuna hena dumaisa haptuna matumta nungsuk ningjanana lerami nungsigi panthumda punsigi oina bidai biramraba yening thalakpada chatkraba mahakto he ningsingba kauba mahakna ningsinghanduna wahalli Miss Langlenthoi gi punsi Miss Langlenthoi milu pirang ihaunana matumta sikpa kaduda phamduna leringeda Miss Sanahanbi changlakhi Miss Langlenthoi gi kaduda Miss Langlenthoi gi milu pirang ihauba ningba kaiba saktamdo ukhi Miss Sanahanbina Miss Langlenthoi kari jinta no milu pirang ihaunana natumta sikpata phamlambabo Miss Langlenthoi thamoi mahaki awaba wakhaldo thoktanaba hotnai adubu thamoi nungi mamidi maithongda tai hainaribiduni Miss Langlenthoi phana kanna honarabasu awabagi mami amadi tari Miss Langlenthoi na kari su khande da Miss Sanahanbina Miss thamoi gi mamidi maithongda tabane wari dili tholaga kokpane aduna wari do litho awabado koknaba Miss Langlenthoi kanagi mafamda lithololoi ninuraba wari se ngasidi nafamda lirage Miss Langlenthoi na wari ado liba horaglami ngasidagi na sahi 15 gi mamangda ai amadi manga mathot karakpa yamna langba matamni class 10 pass tawduna 11 karakpa matamni Sanathoi na hangalami mangal haisibu kanano Langlenthoi na mangal se aigi classmate ne best friend ne Langlenthoi na wari makha tawai Langlenthoi na mangal kari tuition tawrage mangal na tawdriye aisu nangonda hange tawramini Langlenthoi na adudi khoi ani chalaga hanglurasi coaching center aduda mangal na hoi yaye hanglurase makhoi ani lambi chana Langlenthoi na hairai mangal nang kari oigi khallige mangal na idea na ye kayagi seba tawge khalli aduna doctor oiba pami adubu oiba natraga oidaba haibaduna laibakta tamba haibadunidana Langlenthoi nangdi kari oigi khallige Langlenthoi na aidi horogliba mirol singda loksingi mangal piba pami mangal na haidi oza oige sinine Langlenthoi na hoi adumakni makhoi ani wari sana na chatpada coaching center do yoksalakle coaching center duda hayeng di sakol sensu oi nimitsu phai hayeng dagi class yawba hawrage haire maduda reception duda leramba nupi amana hairai emission hana tawro aduga yawra haiduna mangalna Miss adudi hayeng kharangana laage emission do tawrage aduga yawba yaba natro reception na duna hoi yai Langlenthoi amadi mangal halai Langlenthoi na hairi mangal hayeng ayu kharangana chachiko mangal na hoi sase asumna makhoi ani best friend ama oina school tuition puna chatminai lambida thengnaba lamhenba kayana laknarakpasu yawi chakchai ko lejabasi yade ko haina mangal na khatnage haina tawbasu yawi Langlenthoi na dum khandokpuna kut phawdi thanade asum hokibana class 12 the rank chanduna pass tawre mangal na 5th position tare Langlenthoi na 6th position tare makhoi ani hawdi tongan line da chatpatare amana doctor amana oja hana di tuition chapa school chapa puna chatmine adubu hawdi line tongan labanina yarakre mangal na rims te MBBS tambagi exam thaduna pass tawre doctor tamba hokre asomdana Langlenthoi college da makha tamthaduna oja oina bahotnari makhoi ani best friend amani adubu tongan balambi da chani kibutuda nungai tamraba di makhoi ani mukta phorami kari kino khangde thamon mana kari pamliba matamna suma satkibana kuli yausang lakle manga yausang suti thaduna mayunda lakpaga Langlenthoi du unakidaba kuile haiduna Langlenthoi koromda laklami Langlenthoi kigi mayunda mangana kaurami Langlen bro Langlenthoi na mayu manangdagi khulai
ꯇꯥꯔꯦ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯉꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯎꯗꯕ ꯀꯨꯏꯔꯦꯗ, ꯁꯛꯀ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ꯫ ꯃꯉꯥꯜꯅ, ꯁꯛ ꯊꯤꯖꯜꯂꯕꯣ? ꯂꯥꯡꯂꯦꯟꯊꯣꯏꯅ, ꯊꯤꯗꯦꯗ, ꯗꯃꯥꯗ ꯐꯖꯔꯝꯃꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯃꯉꯥꯜꯅ, ꯅꯪꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ, ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗ꯭ꯔꯦ, ꯐꯤꯂꯝꯒꯤ ꯍꯦꯔꯣꯅꯤꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯨꯔꯕꯅꯦ꯫ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯃꯆꯨꯗꯣ ꯊꯥꯛꯆꯜꯂꯛꯑꯣꯏꯒꯅꯨ꯫ ꯃꯉꯥꯜꯅ, ꯃꯆꯨ ꯊꯥꯛꯄ ꯅꯠꯇꯦꯌꯦ, ꯑꯁꯦꯡꯕꯅꯦ꯫ ꯂꯥꯡꯂꯦꯟꯊꯣꯏ, ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ, ꯐꯝꯃꯣ ꯂꯥꯛꯑꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ꯫ ꯃꯉꯥꯜꯅ, ꯂꯣꯜꯂꯨꯔꯅꯨ ꯌꯥꯔꯦꯗ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯌꯥꯗꯦ, ꯆꯥ ꯊꯛꯈꯤꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯈꯣꯏꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯁꯦ, ꯆꯥꯁꯦ ꯊꯛꯆꯜꯂꯣ꯫ ꯃꯉꯥꯜꯅ ꯆꯥꯗꯨ ꯂꯧꯏ ꯑꯗꯨꯒ ꯊꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯉꯥꯜꯅ, ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ, ꯆꯥ ꯂꯣꯟꯕꯒ ꯌꯥꯝ ꯍꯩꯔꯤꯕꯖꯥꯠꯅꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯅꯪꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ꯫ ꯃꯉꯥꯜꯅ, ꯊꯥꯒꯠꯄ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯦ꯫ ꯃꯉꯥꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀ꯭ꯂꯥꯁ 11-12 ꯇꯝꯂꯤꯉꯩꯗꯗꯤ ꯑꯩꯒꯗ ꯆꯠꯃꯤꯟꯅꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯊꯟꯇ ꯆꯠꯂꯕꯣ? ꯂꯥꯡꯂꯦꯟꯊꯣꯏꯅ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯇꯤꯟꯅꯔꯦ, ꯑꯗꯨꯅ ꯃꯥꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯦ, ꯃꯥꯒ ꯍꯦꯛ ꯄꯨꯜꯂꯦ꯫ ꯃꯈꯥ ꯇꯥꯅ ꯂꯥꯡꯂꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯅꯥ ꯄꯨꯜꯂꯦ? ꯃꯉꯥꯜꯅ, MBBS ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯂꯣꯏ ꯁꯨꯅ ꯄꯨꯜꯂꯤꯗ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯏꯁ, ꯀꯔꯤꯒꯤ ꯅꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯤꯕ? ꯅꯃꯥꯟꯅꯕ ꯈꯛꯇ ꯄꯨꯟꯕ ꯌꯥꯗ꯭ꯔꯣ? ꯃꯉꯥꯜꯅ, ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯅꯍꯥꯟꯋꯥꯏꯁꯨ ꯅꯨꯄꯤ ꯅꯪꯒ ꯑꯗꯨꯝ ꯄꯨꯜꯂꯤꯗꯨꯗꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯈꯝꯕꯜꯂꯛ ꯇꯧꯅ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯑꯩ ꯈꯛꯇ ꯑꯣꯏꯍꯟꯅꯤꯡꯕ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯨ ꯅꯪ ꯈꯛꯇ ꯑꯣꯏꯅꯤꯡꯕ꯫ ꯃꯉꯥꯜꯅ, ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ, ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯩꯌꯦ, ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ, ꯍꯌꯦꯡ ꯂꯥꯛꯑꯣ ꯆꯣꯡꯁꯦ꯫ ꯃꯉꯥꯜꯅ, ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕꯨ ꯍꯩꯇꯦꯗ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ, ꯑꯩ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯃꯉꯥꯜꯅ, ꯍꯣꯏ ꯂꯥꯛꯀꯦ, ꯇꯝꯕꯤꯅꯤꯕꯨ ꯍꯥꯏꯔꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯉꯥꯜ, ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯐꯅꯁꯨ ꯀꯨꯏꯔꯦ ꯑꯩꯅ ꯂꯥꯛꯏꯁꯦ, ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕ ꯇꯝꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯂꯒꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯅ, ꯍꯣꯏ꯫ ꯃꯉꯥꯜ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯨꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯈꯨꯗꯤꯡ ꯇꯥꯏ꯫ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯕꯜꯁꯦ ꯆꯣꯡꯅꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯕꯗꯨꯗ꯫ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯤ, ꯃꯤꯠꯇ ꯑꯃꯨꯕ ꯀꯥꯖꯜ, ꯃꯥꯏꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯣꯁꯃꯦꯇꯤꯛ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯁꯦꯠ ꯆꯥꯗꯨꯅ ꯊꯥꯕꯜ ꯆꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯊꯥꯕꯜꯒꯤ ꯗꯣꯟꯅ ꯊꯤꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡ, ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯗꯧꯔꯦ, ꯊꯣꯛꯂꯛꯂꯣ ꯍꯥꯏꯅ ꯂꯥꯎꯔꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯃꯥꯅ ꯑꯔꯨꯕ ꯑꯍꯦꯟꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯊꯣꯛꯅꯔꯦ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤꯗꯃꯛꯇ꯫ ꯑꯃꯨꯛꯁꯨ ꯃꯥꯏꯞꯇ ꯂꯥꯎꯔꯛꯏ, ꯂꯩꯁꯥꯕꯤꯁꯤꯡ, ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯣ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯅꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯝꯗꯒꯤ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯩꯁꯥꯕꯤꯁꯤꯡ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯣꯡꯕ ꯍꯧꯅꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯆꯣꯡꯅ ꯃꯉꯥꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯊꯥꯕꯜ ꯇꯝꯕꯤꯒꯦ ꯍꯥꯏꯈꯤꯕꯗꯨꯗ ꯔꯥꯎꯟ 5-10ꯃꯨꯛ ꯆꯣꯡꯉꯦ, ꯑꯗꯨꯕꯨ ꯃꯉꯥꯜꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯉꯥꯜ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ, ꯂꯥꯡꯂꯦꯟꯊꯣꯏꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯃꯉꯥꯜ ꯊꯥꯕꯜ ꯑꯗꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯂꯝꯕꯤꯔꯣꯝꯗ ꯃꯉꯥꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯜ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯂꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯕꯖꯥꯠꯅꯤ꯫ ꯃꯉꯥꯜꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯍꯥꯟꯕꯅꯤ, ꯁꯣꯏꯔꯕꯁꯨ ꯍꯥꯏꯔꯛꯎꯀꯣ꯫ ꯂꯩꯁꯥꯕꯤꯗꯨꯅ, ꯇꯥꯃꯣꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯝꯅ ꯍꯩꯗ, ꯑꯍꯥꯟꯕ ꯃꯥꯟꯗꯦ꯫ ꯃꯉꯥꯜꯅ, ꯑꯍꯥꯟꯕꯅꯦ, ꯍꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ, ꯌꯥꯝꯅ ꯍꯩꯗ ꯇꯥꯃꯣꯗꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯂꯩꯊꯣꯔꯛꯄꯗ ꯃꯉꯥꯜꯅ ꯅꯨꯄꯤ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯣꯡꯂꯝꯕꯗꯨꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯊꯥꯕꯜ ꯆꯣꯡ ꯍꯩꯇꯦ ꯀꯥꯏꯅ ꯅꯨꯄꯤꯒ ꯄꯥꯏꯔꯗꯅ ꯊꯥꯕꯜ ꯆꯣꯡ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯝꯃꯤ ꯇꯦꯛꯄ ꯃꯈꯩ ꯂꯝꯕꯤꯔꯣꯝꯗ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯁꯣꯝꯗ ꯂꯥꯡꯂꯦꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯁꯜꯂꯒ ꯌꯥꯎꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯆꯣꯡꯕ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯦꯞꯇꯨꯅ ꯆꯣꯡꯂꯤꯕ ꯃꯤꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯆꯣꯡꯕꯗꯨ ꯎꯔꯝꯃꯤ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯌꯥꯎꯔꯦꯅꯦ ꯆꯣꯡꯕ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯄꯥꯏꯔꯒ ꯆꯣꯡꯉꯝꯃꯤ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯪꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯃꯉꯥꯜꯅ ꯍꯩꯇꯦ ꯈꯔ ꯇꯝꯕꯤꯌꯣ ꯂꯥꯡꯂꯦꯟꯊꯣꯏꯅ ꯁꯥꯎꯔꯞꯅ ꯍꯩꯇꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯉꯥꯜꯅ ꯅꯣꯛꯂꯒ ꯅꯪ ꯌꯥꯎꯔꯝꯗꯕꯗꯨꯗ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯪꯂꯨꯕꯅꯦ ꯂꯥꯡꯂꯦꯟꯊꯣꯏꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯆꯤꯠꯊꯅꯔꯤꯗꯨꯅ ꯃꯉꯥꯜꯅ ꯋꯥꯔꯤ ꯁꯥꯗꯦꯗ ꯆꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯅꯤ ꯆꯣꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯁꯥꯎꯔꯞꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯔꯤꯅꯣ ꯇꯟꯖꯥꯗꯨꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯅ ꯃꯥꯏꯛꯇ ꯂꯥꯎꯔꯛꯈꯤ ꯊꯥꯕꯜ ꯆꯣꯡꯕ ꯐꯖꯅ ꯆꯣꯡꯕꯤꯌꯣ ꯋꯥꯔꯤ ꯁꯥꯕꯤꯒꯅꯣ ꯃꯉꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯊꯣꯏ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯄꯤ ꯊꯥꯕꯜꯗꯣ ꯐꯖꯅ ꯆꯣꯡꯂꯤ ꯑꯁꯨꯝ ꯊꯥꯕꯜꯗꯣ ꯆꯣꯡꯂꯛꯄꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯂꯥꯡꯂꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯀꯣꯏꯔꯛꯑꯣ ꯃꯉꯥꯜꯅ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯂꯣꯏꯁꯤꯟꯈꯤ ꯃꯉꯥꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯥꯡꯂꯦꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯉꯥꯜ ꯌꯥꯎꯁꯪꯅꯤ ꯂꯥꯡꯂꯦꯟꯊꯣꯏ ꯍꯣꯏꯔꯣꯝꯗ ꯀꯣꯏꯔꯨꯒꯦ ꯈꯟꯅ ꯂꯣꯏꯁꯜꯂꯤ ꯂꯥꯡꯂꯦꯟꯊꯣꯏ ꯍꯣꯏꯔꯣꯝꯗ ꯆꯠꯂꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯊꯣꯏ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯄꯩꯁꯥ ꯈꯥꯏꯔꯤ ꯌꯥꯎꯁꯪꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯈꯨꯠꯇ ꯑꯕꯦꯔ ꯄꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯇꯩꯔꯤ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯉꯥꯜ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯀꯧꯁꯜꯂꯤ ꯃꯅꯥꯛꯇ ꯃꯉꯥꯜꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯆꯤꯌꯔ ꯑꯃꯗ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯈꯨꯠꯇ ꯑꯕꯦꯔ ꯄꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗ ꯇꯩꯁꯜꯂꯤ ꯃꯉꯥꯜ ꯏꯉꯛꯉꯛꯏ ꯌꯥꯎꯁꯪꯅꯤ ꯍꯥꯏꯕ ꯀꯥꯎꯔꯤ ꯉꯍꯥꯛ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ ꯇꯁ ꯀꯝꯗꯧꯏ ꯐꯖꯔꯦꯗꯅ ꯃꯉꯥꯜꯁꯨ ꯑꯕꯦꯔ ꯈꯔ ꯂꯧꯔꯒ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯇꯩꯁꯜꯂꯤ ꯃꯉꯥꯜꯅ ꯅꯣꯛꯂꯒ ꯐꯖꯔꯦ ꯅꯪꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯕꯦꯔ ꯇꯩꯅꯗꯨꯅ ꯅꯨꯃꯤꯠꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯍꯤ ꯑꯃꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔꯦ ꯌꯥꯎꯁꯪ ꯂꯣꯏꯈꯤꯕꯗ ꯄꯨꯛꯆꯤꯛ ꯍꯦꯛ ꯆꯤꯛꯏ ꯃꯉꯥꯜ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯣꯁꯇꯦꯜ ꯆꯪꯕ ꯇꯥꯔꯝꯃꯤ ꯃꯉꯥꯜ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯍꯣꯁꯇꯦꯜꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯍꯣꯁꯇꯦꯜꯗ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯊꯣꯏ ꯌꯥꯎꯁꯪ ꯂꯣꯏꯈꯤꯕꯒꯤ ꯏꯆꯤꯛ ꯆꯤꯛꯄꯗ ꯋꯥꯈꯜꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯉꯥꯜꯗꯣ ꯍꯣꯁꯇꯦꯜꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯃꯄꯨꯡꯅꯤꯡ ꯋꯥꯔꯧ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯃꯉꯥꯜ ꯑꯃꯗꯤ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯅ ꯑꯃ ꯈꯜꯂꯤ ꯊꯃꯣꯏꯅ ꯑꯃ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗꯦ ꯅꯥꯎꯕꯤ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯉꯥꯜꯅ MBBS ꯇꯝꯈꯤꯕꯗꯒꯤ ꯅꯥꯎꯕꯤꯒ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯩ ꯑꯁꯥꯏꯐꯥꯎ ꯆꯠꯃꯤꯟꯅꯕꯗ ꯅꯥꯎꯕꯤꯒ ꯆꯠꯃꯤꯟꯅꯩ ꯅꯥꯎꯕꯤ ꯌꯥꯎꯁꯪ ꯂꯣꯏꯗꯨꯅ ꯀꯣꯂꯦꯖ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯊꯣꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯗꯨ ꯏꯃꯛ ꯃꯛꯁꯟꯕ ꯃꯥꯜꯂꯤ ꯂꯥꯡꯂꯦꯟꯊꯣꯏꯅ ꯃꯛꯁꯟꯕ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯑꯩꯗꯤ ꯅꯥꯎꯕꯤꯅ ꯋꯥ ꯂꯣꯠꯀꯅꯨ ꯏꯕꯦꯝꯃ ꯑꯁꯦꯡꯕꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯑꯣ ꯂꯥꯡꯂꯦꯟꯊꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯍꯥꯏꯔꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯌꯥꯎꯁꯪꯗ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯃꯉꯥꯜꯗꯣ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯅꯥꯎꯕꯤꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯅꯣꯛꯂꯒ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯁꯤꯗꯤ ꯅꯥꯎꯕꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯄꯥꯈꯪ ꯑꯃꯒ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯗꯨꯅ ꯂꯩꯗꯣꯏꯅꯣ ꯂꯥꯡꯂꯦꯟꯊꯣꯏꯅ ꯅꯣꯛꯂꯒ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯣꯏꯗ ꯏꯕꯦꯝꯃ ꯊꯃꯣꯏ ꯑꯅꯤ ꯃꯔꯣ ꯂꯣꯜꯂꯛꯀꯅꯤꯗ ꯐꯣꯡꯗꯣꯛꯅ ꯍꯧꯔꯣ
ꯑꯩꯈꯣꯏ ꯑꯅꯤ ꯉꯜꯂꯤꯉꯩꯗ, ꯅꯠꯇ꯭ꯔꯒꯗꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯖꯅꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯃꯩꯁꯥ ꯂꯥꯡꯕ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯥꯎꯕꯤꯅ ꯅꯣꯛꯂꯒ: ꯃꯩꯁꯥ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯃꯥꯜꯂꯤꯗ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯅꯥꯎꯕꯤ, ꯅꯪꯁꯦ ꯌꯥꯝ ꯈꯪꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯕ꯭ꯔꯣ? ꯅꯥꯎꯕꯤꯅ ꯅꯣꯛꯂꯒ: ꯅꯨꯄꯥ 5 ꯁꯨꯔꯦ ꯀꯥꯏꯅꯈꯤꯕ, ꯑꯗꯨꯅꯅꯦ ꯅꯨꯡꯁꯤ ꯃꯩꯆꯥ ꯈꯥꯡꯂꯤꯕꯁꯦ ꯑꯩꯅ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯑꯗꯨꯗꯤ ꯌꯥꯝꯅꯗꯤ ꯀꯃꯥꯏꯅ ꯀꯥꯏꯅꯈ꯭ꯔꯤꯕ? ꯅꯥꯎꯕꯤꯅ: ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯅꯨꯄꯥ ꯃꯈꯩꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ, ꯊꯥꯖꯕꯁꯨ ꯉꯝꯂꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯅꯥꯎꯕꯤꯅ: ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯆꯤꯟꯕꯥꯜꯗꯅ ꯈꯣꯏꯍꯤ ꯇꯩꯕ, ꯃꯕꯨꯛ ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯂꯝꯂꯦ, ꯑꯗꯨꯅꯅꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯡꯁꯤꯕ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ? ꯅꯥꯎꯕꯤꯅ: ꯂꯩꯇꯦ, ꯊꯝꯂꯔꯣꯏ, ꯑꯦꯡꯒꯦꯖꯃꯦꯟ ꯑꯣꯏꯅ ꯇꯧꯔꯅꯤ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯅꯨꯄꯥꯗꯤ ꯀꯅꯥ? ꯅꯥꯎꯕꯤꯅ: ꯏꯃꯥ ꯏꯄꯥꯅ ꯁꯤꯟꯕꯤꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯕꯤ ꯋꯥꯔꯤ ꯁꯥꯅ ꯆꯠꯄꯗꯨꯅ ꯀꯣꯂꯦꯖ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯣꯂꯦꯖ ꯌꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯌꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯉꯥꯜꯁꯨ ꯍꯣꯁꯇꯦꯜꯗ ꯌꯧꯈ꯭ꯔꯦ, ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯏ꯫ ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯆꯪꯈꯣꯜꯂꯕꯤ, ꯃꯉꯥꯜꯒ ꯗꯣꯛꯇꯔ ꯇꯝꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯥꯏꯖꯅ ꯃꯉꯥꯜꯗ ꯍꯥꯏꯔꯛꯂꯝꯃꯤ: ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯃꯉꯥꯜꯅ: ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯂꯥꯏꯖꯅ: ꯌꯨꯝ ꯆꯠꯂꯨꯕ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ? ꯃꯉꯥꯜꯅ: ꯍꯣꯏ, ꯅꯨꯡꯉꯥꯏꯔꯛꯑꯦ꯫ ꯂꯥꯏꯖꯅ: ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯂꯛꯇ꯭ꯔꯣ? ꯃꯉꯥꯜꯅ: ꯆꯣꯡꯂꯛꯑꯦ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯌꯦ, ꯃꯥꯅ ꯆꯣꯡꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯆꯣꯡꯂꯨꯕꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ꯫ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯂꯥꯏꯖꯅ: ꯍꯣꯏ, ꯅꯨꯡꯉꯥꯏꯕꯅꯦ, ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎ ꯆꯣꯡꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯃꯉꯥꯜꯅ: ꯍꯣꯏ, ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ꯫ ꯃꯉꯥꯜ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯃꯦꯗꯥꯝ ꯂꯥꯛꯇꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯃꯨꯛ ꯁꯖꯤꯕꯨ ꯅꯣꯡ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯂꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯥꯎꯕꯤ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯊꯣꯏ ꯈꯣꯏꯔꯣꯝꯗ꯫ ꯅꯥꯎꯕꯤꯅ: ꯂꯥꯡꯂꯦꯟꯊꯣꯏ, ꯉꯁꯤꯗꯤ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯨ ꯇꯨꯝꯅꯕ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯨꯁꯤꯕ? ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯍꯣꯏ, ꯌꯥꯏꯌꯦ, ꯀꯥꯔꯨꯁꯦ꯫ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯔꯒ ꯈꯔ ꯀꯩꯁꯤꯟ ꯇꯧꯔꯒ ꯗ꯭ꯔꯦꯁ ꯍꯣꯡꯉꯛꯑꯦ꯫ ꯅꯥꯎꯕꯤꯅ: ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯐꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯣꯏꯅꯅ꯫ ꯑꯁꯨꯝ ꯂꯥꯛꯇꯅ ꯆꯩꯔꯥꯎ ꯆꯤꯡ ꯌꯧꯔꯦ꯫ ꯅꯥꯎꯕꯤꯅ: ꯂꯥꯡꯂꯦꯟꯊꯣꯏ, ꯀꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯍꯣꯏ, ꯀꯥꯔꯁꯦ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯊꯣꯏ, ꯅꯥꯎꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯥꯕ ꯍꯧꯔꯦ꯫ ꯆꯤꯡꯗꯣ ꯑꯆꯨꯝ ꯀꯥꯗꯨꯅ ꯇꯪꯈꯥꯏ ꯆꯠꯂꯦ꯫ ꯅꯥꯎꯕꯤꯒꯤ ꯃꯃꯥꯟꯅꯕ ꯄꯥꯔꯤꯁꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯄꯥꯔꯤꯅ: ꯅꯥꯎꯕꯤ, ꯆꯤꯡ ꯀꯥꯔꯝꯂꯤꯔꯣ? ꯅꯥꯎꯕꯤꯅ: ꯍꯣꯏ, ꯀꯥꯔꯝꯂꯤꯅꯦ꯫ ꯄꯥꯔꯤꯅ: ꯀꯅꯥ ꯀꯥꯔꯛꯀꯦ? ꯅꯥꯎꯕꯤꯅ: ꯏꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯊꯣꯏ ꯑꯃꯗꯤ ꯑꯇꯩ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯀꯥꯔꯛꯄꯅꯦ꯫ ꯅꯥꯎꯕꯤꯅ: ꯂꯥꯡꯂꯦꯟꯊꯣꯏ, ꯄꯥꯔꯤꯁꯦ ꯏꯃꯥꯟꯅꯕꯅꯦ, ꯈꯪꯅꯧꯑꯣ꯫ ꯑꯃꯨꯛ ꯄꯥꯔꯤꯗ: ꯄꯥꯔꯤ, ꯏꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟꯊꯣꯏꯅꯦ, ꯈꯪꯅꯧꯑꯣ꯫ ꯄꯥꯔꯤꯅ: ꯍꯥꯏ, ꯑꯩ ꯄꯥꯔꯤꯅꯦ꯫ ꯂꯥꯡꯂꯦꯟꯊꯣꯏꯅ: ꯍꯥꯏ, ꯑꯩ ꯂꯥꯡꯂꯦꯟꯊꯣꯏ꯫ ꯄꯥꯔꯤ, ꯅꯥꯎꯕꯤ, ꯂꯥꯡꯂꯦꯟꯊꯣꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯅ ꯆꯤꯡꯗꯣ ꯀꯥꯃꯤꯟꯅꯔꯦ꯫ ꯁꯨꯝ ꯀꯥꯗꯨꯅ ꯆꯤꯡꯒꯤ ꯃꯇꯣꯟ ꯌꯧꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯦ꯫ ꯄꯥꯔꯤꯅ: ꯂꯥꯡꯂꯦꯟꯊꯣꯏ, ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ? ꯂꯥꯡꯂꯦꯟꯊꯣꯏꯅ ꯇꯞꯅ: ꯀꯔꯤꯁꯨ ꯍꯣꯠꯅꯗꯦꯗ꯫ ꯅꯥꯎꯕꯤꯅ: ꯂꯥꯡꯂꯦꯟꯊꯣꯏꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ, ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯀꯥꯃꯤꯟꯅꯔꯤꯅꯦ꯫ ꯄꯥꯔꯤꯅ: ꯑꯣ, ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ꯫ ꯄꯥꯔꯤꯅ ꯅꯥꯎꯕꯤꯗ ꯍꯥꯏꯔꯛꯏ: ꯅꯥꯎꯕꯤ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯂꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯅꯥꯎꯕꯤꯕꯨ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ: ꯅꯥꯎꯕꯤ, ꯅꯃꯥꯟꯅꯕꯤꯁꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯃꯥ ꯎꯍꯧꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯊꯃꯣꯏꯁꯤ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ: ꯂꯩꯕꯨꯗꯤ ꯂꯩꯇꯕꯅꯦ, ꯑꯗꯨꯕꯨ ꯌꯥꯔꯛꯑꯣꯏꯗꯧ ꯃꯥꯜꯂꯦ꯫
ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯂꯩꯕꯅꯦ ꯄꯥꯔꯤꯅ ꯕꯦꯁ ꯐ꯭ꯔꯦꯟꯗꯤ ꯂꯩꯁꯅꯨ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅꯕꯕꯨ ꯂꯩꯇ꯭ꯔꯗꯤ ꯅꯥꯎꯕꯤꯅ ꯃꯣꯏꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ ꯅꯨꯡꯁꯤꯅꯔꯛꯇꯧ ꯃꯥꯜꯂꯤ ꯄꯥꯔꯤꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯕꯨ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ ꯑꯩꯗꯤ ꯃꯥ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯥꯎꯕꯤꯅ ꯍꯥꯏꯔꯕꯗꯤ ꯌꯦꯡꯒꯦꯗꯣ ꯊꯥꯖꯗꯦꯀꯣ ꯄꯥꯔꯤ ꯑꯃꯗꯤ ꯅꯥꯎꯕꯤ ꯋꯥꯔꯤ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯃꯔꯛꯇ ꯆꯪꯂꯛꯏ ꯄꯥꯔꯤꯅ ꯅꯥꯎꯂꯦꯟꯊꯣꯏ ꯅꯥꯎꯕꯤ ꯑꯩ ꯀꯨꯝꯂꯝꯂꯒꯦ ꯅꯥꯎꯂꯦꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯕꯤꯅ ꯍꯣꯏ ꯄꯥꯔꯤ ꯀꯨꯝꯈ꯭ꯔꯦ ꯅꯥꯎꯂꯦꯟꯊꯣꯏ ꯅꯥꯎꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯇꯝꯄꯥꯛꯀꯤ ꯐꯖꯕꯁꯤꯡ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯅꯥꯎꯕꯤꯅ ꯅꯥꯎꯂꯦꯟꯊꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯄꯥꯔꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤꯅꯦ ꯅꯪꯕꯨ ꯌꯥꯊꯣꯛꯈ꯭ꯔꯣꯗꯅ ꯅꯥꯎꯂꯦꯟꯊꯣꯏꯅ ꯅꯥꯎꯕꯤ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯑꯃꯠꯇ ꯊꯝꯒꯦ ꯈꯟꯗ꯭ꯔꯤꯗ ꯅꯥꯎꯕꯤꯅ ꯑꯗꯣ ꯃꯥꯅꯕꯨꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯏꯗꯣꯛꯈꯤꯒꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨꯅꯤ ꯉꯁꯤ ꯑꯍꯤꯡ ꯃꯨꯟꯅ ꯈꯜꯂꯨꯔꯣ ꯏꯕꯦꯝꯃ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯛꯑꯣ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅ ꯀꯨꯝꯊꯔꯛꯂꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯁꯨꯝ ꯍꯜꯂꯛꯄꯗꯨꯗ ꯅꯥꯎꯂꯦꯟꯊꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯅꯥꯎꯂꯦꯟꯊꯣꯏꯅ ꯅꯥꯎꯕꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯥꯎꯕꯤꯅ ꯍꯣꯏ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ ꯃꯇꯥꯡ ꯑꯁꯤꯗ episode 1 ꯂꯣꯏꯖꯔꯦ episode 2 ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ Emapao ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ